PAODAM miyeng tabiribasingbo ahan mamaktada binitana taram noksa bagaloyena khurumjari. Hauzik PAODAM asigi maroy pao pijari. Hospital amadi nursing home singi nongmagi oiba fire and life safety training pangthokre. Health campaign Swasta Nari Sasak Paribar Abhiyan Healthy Women Empowered Families ki saruama oina health camp amadi awareness campaign pangthokre. International Day of Food Loss and Waste thoram pangthokre ujara singsu thakre. Loyana Myanmar da phataba thabak kaya tauba Chinese imung amagi miyoi 18 sibagi jairak pikre. Mapungoy Paulo Birasi Hospital amadi nursing home singyoiba nongmagyoiba fire and life safety training among us pangthokre. Impal ge fire service ke headquarter da Manipur Fire Service na Nation Fire LS 75 Nation Fire Address 75 campaign ga marilena pangthokiba training program aduda Manipur lenga ke additional secretary home A Subhas Mahut ke director NG Uttam amadi Manipur Fire Service ke director L Nabachandra na Mitunglen's no saruk yaki Taramaduga Marilena as Subhas na hai Taba Amatoba Matamda training orientation program to in a sinbasi Yamnamaru oi Fire service ko in a su Sigumba Toram Pangtopana Anoba Kusukulai singi matang da su Mamutana Kanganduna Mateng Pangbang Amangani Saruk Yari Basina su Samam Naba Kudima expressing the Kangong Naba Honagadabani Kangdana Dumasat Krabadi Tungda Tabak Tarakpa Matamda Lana Tarokduna Hena kudong chada baton bazuyai loyana sigumba training asi hospital amadi nursing home singda hena maru oribagi maramdi mafam aduda lairiba sing adu anaba masangakani karigumba mahaulang potholakpale tarabadi karamna kalhogani haibasi khangdaba yadaba ama oiri amadi management kangbuna su ningthina soyangam thoktanaba sillangbba mathautai Hospital nursing home sing the equipment sing matik chan thamba khaktana tana training yaruba sing asisu shuti lobana sing bada makhoi pulap shuti pidna ba singadabani magna makha tarna hospital nursing home na sing ba sing asi sadringai degi hauna fire service ka ningthina tanabiu karigumba fire safety license yaram drabadi kudong chada ba tholak pa yai maramaduna saba hodringai da kupna khana bihau loyana Asigumba training asi makata na su left na sinaba hona si hai na su mahakna pongdoki. Any training program it should be an interactive section go. Nakoi na kham da ban nakoi na gino ta modu expert may adu hango boy ba. Adu hango ta na hayeng idea go la na sak khra hayeng implement ta modu adu ne na wa dai ni adu ni adu na or fully interactive web session mo moyo jaisa ke duga Assam ki Meghalaya ga tainaba border area oriba Golparada hokiba nomai ngan bayukta police ka nomai kapna bagi thodokta maming leraba criminal mari sire hairi Assam police ke pass na hai Assam ga Meghalaya ga lonaba Assam ki Golpara hairiba mafam asida criminal gang khutpu ama leire haibagi intelligence ke khanaba pawama phangmudagi Assam Golpara district police ke senior SP Nabananit Mahanta amadi South Salmara Mankasar gi SP Abilas Barua gi combined team na mafam aduda operation chathanaba thorang toki hairi matam aduda criminal gang khutpu aduna mafam adudagi karbar wala ama phanaba honaki maduda police ki kangbo aduna lepnaba haibada nomai kapsen duna attack chatharaki maikai ani da handuna nomai kapna bagi thodokta criminal ani thodok thopam da siki anina yamna thina soki asokpa singadu dubdara medical hospital da laikana bangamdana laikide hairi laikidraba criminal gang khutpu miyoi mari adudi mukunda rabha subur ali jahidul islam amadi sengbat marak kowi hairiba miyoi sing asi asangi Golpara district ta miyamdagi namduna sel loba kidnapping gi case sing amadi aingi wangmada nomai lalon basking thabau singda hakthengna senaba sing hairi Laibak Sinba Tuna Pangtoliba Health Campaign Swasta Nari Sasak Paribar Abhiyan Healthy Women Empowered Families ki sarama oina Health Camamadi Awareness Campaign asi Jiban Hospital ki auditorium da pangthokre Jiban Hospital Kaksing amadi YN College of Nursing YN College of
पैरामेडिकल साइंसेस के MD की सुपरविजन मखादा पांथोकिबा थौरम अदुगी मनुंग चन्ना मणिपुर स्टेट एस कंट्रोल सोसाइटी इम्फाल न स्पॉन्सर तौरगा HIV एस इंटेंसिफाइड IE कैंपेनियर हाइबसिगा लोइनना कॉलेज लेवल अवेयरनेस प्रोग्राम डिस्ट्रिक्ट एस प्रिवेंशन एंड कंट्रोल यूनिट थौबाल गवर्नमेंट ऑफ मणिपुर सिंधुना पांथोकी लोकल MLA न चाही कया मिराइदुना लेरक्लबा कक्सिंग डिस्ट्रिक्ट की कक्सिंग खुनौ कैथेल असिबो मतंग चुनबा मवंगदा संगत पिनबा चखत थौरांग लोप कक्सिंग खुनौ न लेंगा की पुनिंग सिंगसलकली वाफम असे लोप असना सिंधुना कक्सिंग खुनौ कैथेल द पांगथोकपा पाउमी सिंगौनबा अमदा लोप असिगे एडवाइजर M कमल न फोंदोखिबनी कमल न मखाता न फोंदोखिबदा कक्सिंग खुनौ हारिबा खुलसी हाना ग्राम पंचायत के लेवल द लेरंबदगी हौजिकते म्युनिसिपल काउंसिल की थाकते लेरे अदुबो म्युनिसिपल काउंसिल अमगी एरिया द लेबा मियामदा फंगदबा खुदोंग चाबसिंग अदुदी अमता फंगद्री मसिना मरम ओइरगा लमदम असिगी मियामगी सेमिलोन द साउना चैथेंग फंगले लोयना खुलसिगी अमता गायरबा कैथेल असिसु लेरिबा MLA की माइकैदगी ngasiदगी सही 13 ममांगदा जवाहरलाल नेहरू नेशनल अर्बन रिन्यूअल मिशन की सेंथंग मखादा कैथेल असिबु सागनी हाइना लौथोख्रबसु ngasi फावबा थबक ओइनदी पांथोक्ट्री मसिना मरम ओइरगा 2015 दा युहार हाबदगी मी चंगलगनु हाइना अथिंग थमख्रबा बिल्डिंग अमगी मखादा पोट योनबा अमदी खुलगी लंबी मयाई थिंगलगा पोफम ओंथोकलगा फमदुना लेरे असुना फिबम सोलबा कैथेल असिबु लेंगा की मरिलेनबसिंगना अथुबा मतमदा मतंग चुनबा मवंगदा संगतपियु लोयना सुगुनु एसगी मिसिंग ख्वाइदगी याम्बा खुलमा ओइरिबा कक्सिंग खुनौदा लेरिबा प्राइमरी हेल्थ सेंटर असिसो हिरम कयादा अवाद अपाना थले खितंग लुबा नाबा मे यारकपदा तोपा मफमदा चतनदुना लेरे मरमसना लेरिबा अवाद अपासिंग असि अथुबा मतमदा मेंखतपियु हाइखि अमरोमदा ngasi प्रेस कॉन्फ्रेंस अदु पांथोत्रिंगै ममांगदा ngarangdagi hoduna irabodega marilena कक्सिंग खुनौ कैथेल गाड़ी पार्किंग अमदी कक्सिंग खुनौ प्राइमरी हेल्थ सेंटर दा चथकिबा सिट सेंगबगी कैंपेन अदुसु लोइसिनकी जुवेनाइल एसोसिएशन कक्सिंग मखा लेकाई की एग्जीक्यूटिव मेंबर ओइरंबा कक्सिंग मखा लेकाई मयालंबम परेंगदगी येंखोम सनायाय मना मसागी अनाबा मना मरम ओइरगा हौकिबा थांजा नुमिता इखंग खंगौदना लेखिदबदा एसोसिएशन से मेंबर सिंगना थमोय सोना अवाबा फोंदोरकली येंखोम सनायाय मा लेखिदबगी अवाबा फोंदोकपगी मिफा अमंगरंग लेखिद्रबगी युमदा पांथोखी मिफम अदुदा सरुक याखिबसिंगना मिना अनि तुमिना लेपतुना लेखिद्रबगी थवाइना ईश्वरगी नाक्ता इंगना सिगना लेहनबिनबा थौनिजखी अमदी लेखिद्रबगी इमुंग मनुंगी अवाबदसु सरुक याखी नाकलमरोमदा कक्सिंग इथै कमिटी कक्सिंग की थबक थौरम खुदिंगदा मतम सांग सरुक यारंबा अमदी कमिटी की ट्रेजरर की फमपुरंबा येंखोम सनायाय मना लेखिदबदा कक्सिंग इथै कमिटी की मेंबर सिंगना अयुक पुंग 9:35 ताबदा अवाबा फोंदोक्रे मिफम अदुदा लेखिद्रबबु इकाई खुमनबा उत्पा ओइना मिना अनि तुमिना लेपखि महाना लेखिदबसि कमिटी असिगी मेंसिनबा ngamlaroidaba अवादपा अमा ओहेरगनी हाइखि ngasi Chandel gi Monchang Panthada Tungna Pangthongnariba International Day of Food Laws and Waste ki thoranga loyana Sewa Parva gi thoramsu khulgi ningthau NG Binsan Monchang Kunja Singh amadi Forest ki staff sing saruk yaduna pangthokre ngasi gi pangthokiba palan thoranga marilena Dr. N Munal Maite DFO Chandel na haikibada September tang kumapana si Pitripi Pumbada ikhoina Jinjak Manghaloi amadi Jinjak kansi habegi khongjangda International Day of Food Laws and Waste pangthokli ngasi malemda miyoi billion ani dasmik ohom rom haibadi miyoi taramathoi manungda amadi chaba phangdabadagi awaba mayoknari aduga amaromda malengi miyoi amana sahi amada Jinjak kg 13 rom arembada hundoktuna manghali masi aikhogi yumthong khudingi apunba Jinjak ki chada hompo oiri Bharat khaktada miyoi million chahum kunthatre opna saba konagadaba Jinjak manghali masina aikhogi semilonda son badanatana koibegi saktam da so chauba singnaba ma oheli Manipur aikhogi sanabigi uso melanasu Jinjak manghanbegi chauba mara ama oiri maramasna Manipur cold storage marang kaya thamba hundolaba Jinjak singbu belarizing tawduna atoppa hena kanaba yonba yaba polam sing puthokpa amadi yumthong khudingda vermi compost ke kudong chaba thamduna kanaba logudabani haiki ngasige International Day of Food Laws and Waste ki thoranga loyana Sewa Parvagi Nation First Address 75 campaign saru ama oina akoibegi saktam kananaba uchara
Chanirom Su Monsang Pantha Kulge Koibada Kunja Singaloyan Thaki. Resources kalani at the same time haiba koigi mausa da ikuna carbon dioxide kansi haiba si kan gedor bani aduna kuna maksigi da makta ikuna pungjang amoy na ngasi si International Day of Food Loss and Waste sigi saruk amoy na su monsang pantha si koi program si pangtok sabani DFO Bisnupur Waikom Ramabai Mia Makada Sewa Parva 2025 Nelson Purse Address 75 Campaign Makada Cleanliness and Sustainability for a Better Tomorrow Haiba Wakalonda No Magyoiba Upal Tabai Tarama Bisnupur Forest Division Wangoi Police Samadi 33 Assam Rifles Maibam Post na Kusam Nana Sinduna Ishok Sing Pusing Achobada ngasi pangthokre Tharamadu DFO Bisnupur Waikom Ramabai Wangoi Police Sangi OC M Badal 33 Air Maibam Post की कमांडर मेजर ससिल ऋषि इसो ग्राम पंचायत के प्रधान वरेपम देवेन फॉरेस्ट डिपार्टमेंट हेडक्वार्टर की आरएफओ टी मीनाक्षी आरएफओ बिष्णुपुर हेडक्वार्टर आरके सदानंद आरएफओ बिष्णुपुर फॉरेस्ट डिवीजन एम नीलमणि आरएफओ मोइरांग एस आइस गी चंद्रामदे तैमको थोंबो ऑफिशियल सिंगना सु सरुक याखी थरामदुदा तेरापोकपी कबुई खुलगी लंबीदगी हौरगा चिंगफु चिंग अचौबदा लैबा चिंगमु पांगनबगी लाइफम मना यौना लंबीगी नायेता उहै पानबा लै पानबा मना संगदनते लैबा मखलगी उचरा लिसिंग अमचनी पारम थाकी डीएफओ वाइकोम रोमाबाइना फोंदोकिबदा मालेमगी अयिंग असा होंगलकलिबा नोमनोमगी साबा सुमसुम हेंगलकलिबा से थिंगबदा खरादा ओइरबसु मतेंग ओइनबा पांदमदा उपाल थाबगी थरमसी पांथोकपनी हाइकी सिंगसिदा हाइबा पाम्बी सिंगसी अखोइना थाजरिबसी नेशन एट 75 हाइबा कैंपेन असीगसु मरी लेना अखोइना थाजबनी ग्रीन एक्शन की मखादा कोइगी मालेमदा क्लाइमेट चेंज की चैथेंग फंगिबा असीदा खरता ओइसु ngasiगी प्लांटेशन ड्राइव असीना मतेंग ओइगनी हाइबगी पांदमदा अखोइ ngasiगी प्लांटेशन प्रोग्राम असी सिंजबनी यारे को Indo Mema border the house Zathariba border fencing asina border the Lariba Kulsing social culture and economy da sauna kaiba pire Gobajang Bilas asi Manipugi border town Riba Moregi Maya Nang Aleba tribal sing Kulamani English Sanita Matatakiba census ki matungina Kulasida Yum Kuntra Mangagi Punamio Sam Kunum Dorom Lay Kulasaki Maroiba Hingnabagi Lambiasi Low Simutobani Hokiba Saili Sangitarada approved Tokiba Indo-Burma border fencing project ki saramo oina central government ki maikai dagi Gobajang village da border pass ama hangdotuna thamli English ni tara mari da Indo-Myanmar border ki sarukta kilometer ahum dasmik mari tare ke border fencing ase mapung phana khaba loikre masina maram oiraga India amasung Myanmar ani ki marakte leramba tribal khulkaya ani thona khaidokre India amasung Myanmar gi border da leiriba khulsing ase historical gi oiba mari adumak leinai mamangda Indo-Myanmar border gi sarukta kilometer tara sangba border gi saruk ama fencing kha kra matung English ngani kunmari da makhata na kilometer tara amaga border fencing kha baloi kre Observer Research Foundation gi associate fellowship parna Banerjee na phondo kibada India amasung Myanmar border da kundariba Naga Kuki Mizo Chinna Singasi culture and practice amasung economic exchange ki oiba anakpa mari leiri Indo-Myanmar border ki kilometer lising ama chatruk nipum doi sangba lamkhai gi saru asi Arunachal Pradesh ki oina kilometer 120 Nagaland ki oina kilometer 135 Manipur ki oina kilometer 309 Mizoram ki oina kilometer 180 phauraga chatlibani Thongju SG social worker Sharam Niken gi miyang makhada Thongju Block Congress Committee na CMO Imphal East ka kusam naduna noma gi oiba free medical camp amangasi maphamani da pangthokre Kongba Kheti Laikai gi Panthoibi Sanglen Community Hall amadi Usekon Muriba Community Hall da Maikai Dongi Club singi mateng loyena pangthokiba lemna layang bagi tharamadda medicine dermatology ophthalmic aina singba tongan tongamba layeng kaya yengkiba loyena hidalang thasu lemna yenthoki lemna layeng bagi tharamadda marilena social worker Saram Nekena hai handak thokiba ising ichaw aduna ana ayet kaya polak piyabana maram hoiduna ising ichaw nanglaba Maikai songi miyo singi damakta lemna layeng bagi masi pangthokpani health camp asida club sing namadi Indian Red Cross Society Imphal East District branch na so chauna mateng pangbiri adubu CMO Imphal East na ayaba piduna amadi order thoktuna maphamani asida pangtholiba free medical camp asida doctor singna matam sana lakpidaba haiba si laibak thibani
Pung 10 makhai haugadaba medical camp asida miyamna ngainaduna leiragaso pung 12 makhai phawba Dr. Singh lakhide daita yaudaba miyoy amagi matogumba thawang asi yamna nungaijade lebang miyanggi ana layenggi damakta leiriba mayam asina mato so thabak torabadi lamdam asi health sector di mato karam sakhulakani haibasi asoba wahang amani makha tarakpada health director amadi CMO gi maikai dagi so thawang asi kubna yengsin biyo amadi makha tana thoan biganu haiki yang perasaan noi, aduna amuka ina haji sini health director ki maikai degi, adegi medical officer impal iski maikai degi, siung bat total negligence sama, tuhan besar, yang nungai ke buji pung ayah orang ni pung 11:30 tadi, 10:30 degi, 10 tu utam ni, siung besar matung nau thok kenapa hai tadi, health director ki pung sini jadi. Chungkha madu mangol ne iba kumaning tharolamadi kuman kokpana layoi kiba amasung kumaning tharolamadi saga yumda ba puya haina mingthon ba lairik ngasi wangoi makha lekai da ba CGCC school multipurpose hall da haunobi matungina phongkre lairik phongbagi tharamadu da Manipur cooperative department government of Manipur retired Chungkha Navakumar Manipur Pandit Loisangi Pandit Atomba Namairak Panggojen Sanamai temple board ki panji changlakpa thongbam Pramjit Maite amadi local educationalist Pukrambam Kulabiduna Ateba Mitunglansing Oina Saruk Yaki Tauramaduga Marlena Aiba Sungkha Madu Mangol na Pondokibada Lairik Asi Mahana Kuman Kokpa Amadi Kumaning Tarol na Layoi Kiba Haiba Lairik Asi Miyamda Maroina Kanganing Badi Maite Kogi Maroiba Puyasi Maye Kuntramangana Iramba Puyama Oirami Puyasi Manungda Kuman Kokpa na Layoi Kibagi Matangda Mayek Sengna Yauramba Tengnaki Maduna Maram Oiraga Kuman kokpa ki maramda kanagumba iba singna ibiramba thambiramba lairik singda kuman kokpa si haibong ning thongna sap tawbadagi pung nungon ki haidana ibiramba kaya amasu thengnei haiki lairik si aina kuman kokpa akoge kuman ning thawrol amasung kuman kokpana lag oikiba haiba lairik si Leibak miyamda adagi kuman salai cacingda kangan janing lagi ngasi masih lagi se putuk jalan lagi sini marung sih National Voluntary Blood Donation Day 2025 ki saro moina voluntary blood donation ge awareness program ama tawbulgi Soralet Community Hall da Pangthokre Green Brigade Manipur amadi Blood Center Jennings ka kusam naduna pangthokiba thoramasi State Blood Transfusion Council Manipur gi miyang makha da sinkibani thoramasi ga marilena tawbul kungang khaki oiba nupi kunma thoyauna voluntary blood donor kuntrabo lengyan pi amamam pidunai kai kumnaba utki thoramasi da Administrative Committee tawbul Gram Panchayat ki chairperson Thokchom Ningthemani apunba tengbang loki present Thaudam Syam Sundar More College ke Assistant Professor Thaudam Pholendro Green Brigade ki founder Elangbam Premjit na present member oina dais ta phongki voluntary blood donor oibadanatana star blood donor motivator soiriba Elangbam Premjit na resource person oina voluntary blood donor sangi matangda wangangki Myanmar da laiba phataba thabak kaya tawba imung amagi miyoi 13 Chinese court amana pikre Chinese border ganaknaba Laukai town da laiba Chinese Ming family eduna George Hanapam drugs apam amadi scam center kaya salai duna tawrambagi maralda miyoi 13 sibigi serak pikibani hairi Myanmar authority na sulisingani kulumdoida imung singasigi miyoi pharaga Chinese authority da sinakibagi thodok laikhrabani hairi Sanabagi pauda Impal West District Association asinduna kuntra rak suba El Sangita Devi Memorial First Division Football League ngasidagi Pasai Part 2 dalaiba Pamial Ground puna team taren saruk yaduna hodokre ngasi ahoba numiki ahanba match oina High School Athletic Club YASC High School amadi Birasandra Memorial Sporting Club BMSC tabung khok anina akan balamba tongdun sanakiba match aduda Birasandra Memorial Sporting Club tabung khokna High School Athletic Club YASC High School Panjal amasinoda maithiba piki amadi ani suba match oina kadangban apunba Naharol Uripo Kangchup Road amadi Social Youth Organization Uripo Kangchup Road ani hanakiba match na Social Youth Organization Soyo Uripo Kangchup Road na kadang banapun bana harol KAN Europe
Uripok Kangchup Road bu Panjal Manga anida thoikre loyna lig asigi hayengi match oina nungthil gi pungani makhai ta matamda Kurkul Youth Club North KYC Kurkul amadi Sekmai Kangjebung Youth Club SKYC Sekmai ani lamba taunaragani hairi District Sports Association DSA Kaksing na sinduna Association sa playground sa riba 21st KK Memorial First Division Football League 2025 ki ngasi sana ke match da UCC Kaksing na TUC Thongjaw bu Panjal ahum ani de thoikre match ase ke hama Panjal TUC Thongjaw ki jersey number 22 SI Sital na minute 3 ta sanki Ani Shuba Hum Subama di Mari Shuba Panjal na mathang sina UCC ki jersey number 11 Angdum na minute kuntra manga jersey number 9 M Debras na pass half loibagi minute nipo manga ga hapa minute ani amadi jersey number 26 SI Srinivas na minute marpu taru ta sanki match ki manga so Panjal na jersey number 2 Chanju na match loibagi minute maudra ga hapa minute ahum da sanki Hojarabida Mara Pamkana Pijari Hospital Amadi Nursing Home Singino No Magyoiba Fire and Life Safety Training Pangthokre Health Campaign Swasti Nari Saksa Paribar Abhiyan Healthy Women Empower Families ki sarok mo ina Health Camp Amadi Awareness Campaign Pangthokre International Day of Laws and West Thoram Pangthokre Ujara Singh Chuthakre Loyana Myanmar da phataba thaba kya toba Chinese imung amagi mioi 13 sibagi serak pikre Nasi ide PAODAM pijaba matang solution jare miyang tabiri basing bua mukana khurumjari I know, it makes sense. After no. Kaya Pakistan, ito